Quay lần xong nó có lạnh của tên à? Còn mấy lò thì nhà hàng nào chứ mình có cái ngày đi nó lại là nhà nó không biết đâu nó quay lo là cái nào mà xì là tôi đang nữa không tôi đang đủ làm cho mình sang như thế này có đâu mà đi phần nào mà đi chơi ấy thì nát mà nó tên này chắc cái này mà làm Di kurang kuki wajana mana kuki wajana kuki di kuki mana dia makan. kuki กับปุ้นแล้วกับปาร์ตี้ตัวนี้นะวิดีโอมาถ่ายกันเลยมาดูตาบัดกี้ดีไม่ได้จะลิงเจนยามมานะเด้อดูนะคุยจังสิมีน้องสิทธิ์นี่ก็ซีมันได้มียาบีร้อยอะไรนี่ไงซีมันได้อิชานะไม่ได้มวยไปข้างกันวันนี้คุยจัดตีเด็กก็คุยในชาบุญศิลป์เนี่ยคุยไม่ได้จัดตีจ้ะมาซีมุกคุยลิงเจนมาแล้วไปจัดตีเลยตระวันนี้ซีมันคุยไม่ได้ยังว่าแค่นี้ดูหลายแบบยังทีบีระบันนี้จะคิดเลยคิดระบะยังไม่เป็นจีนเอาจ้าสิงตัวไม่ได้มาปูไปยังสิมวยนะแต่ไปนะตับที่น่าฮัตปีกี่มันนี่ให้ไปตาเลยก็ตับที่น่าฮัตไปจะมันนุ่งหดน่าหายอะไรแบบนี้ก็แม่ละคำมีตัวแม่เรื่องมันนี้ไม่ได้สิ่งกำลังทะเลตัวเลี้ยงลังทะเลปนแต่แม่ตัวเจ้าตัวไปเอาตัวก็เรียบนุ่งตัวก็ยำที่น่าหาแล้วกันนี่มวยแต่ลังทะเลใช่แม่บุญกินผมเดินเองก็ที่น่าวิจารณ์เลยตามนกเฉยแม่คุยไม่ได้แต่ทุยบ้านตะกี้อีร่างเสียลานเสียว่าไปเสียก็อาชีพทุกนะก็อาชีพมาตั้งใจนะควายเงยเสียวิดีโอมันนี่ก็บายด้วยคุยทริปุราลีซิสเตอร์มันก็อันนี้ตาสิงห์ไงนะมาเสียหายจะจู่กับจ้าตัวมาทุ่มมังจ้าตัวก็ยาตัวไอ้วิดีโอเช่นเรื่องกี่วันนี้ก็อาจจะไปตัวปีกันนู้มันดีไม่ได้มันเนี่ยในโซเชียลมีเดียทุกเรื่องก็ดีตัวประจักษ์ที่อยู่ที่ก็สุขายตัวก็ไม่ได้มันตัวเราก็ดีคุยอีกขั้นเลยบางงานสิ่งเดียวอีกจันนิจ้าสิ่งเดียวมวยเดียวสมัยนั้นตามมาก็ดีอาบางเวลากันเนี่ยตัวมีนะสู้ไม่ได้มันนี่ก็มาเสียมวยเนี่ยจะสมัยนี้ขั้นกันนี่นะก็จะพูดถึงวาระมีนะวันนั้นตัวทริปุรากิมีอันสู้วาระยันตายตัววาระเปอร์เซ็นต์ก็ไม่ได้ยันตายก็ตัวก็ฮันดักเซ่ตรงนี้สิกามานะคุกกี้กับปุ้นแล้วกับปาร์ตี้ตัวนี้นะวิดีโอมาถ่ายกันเลยมาดูตาบัดกี้ดีคุยทริปุราตะเลยบ้าจีน่าอิมายเบลสิงห์นะไม่เหมือนจะจัดตัวทอมจิลเลยตัวก็วาระปีเดตัววาระเปอร์เซ็นต์ไอ้น่ะหายไปทีมันน่ะลาเลยให้ม่วงตัวยามที่นั่นเปลี่ยนเลยมันยาวไปแต่ก็ตัวน่ะห้อยหัวจุกที่เขาเคยก็วิดีโอจุกที่เนี่ยพังกันไปนี่นะเขาเคยตัวมาทั้งน้องก็ตัวเราก็ดีตัวไม่น่ะวาระปีกันเนาะนับปีมาเส้นที่เก่งใกล้ดีกูพังขาไปในครั้งเดียวมาซ้ำพูดไปในครั้งเดียวเขาเราตัววิโรนับปาที่ขุดท่าวิโรเนาะಅದು ಖರೆ ವಾರನ ತೋರಿಸಿ ಆಯ್ತಾರೆ ಅದು ಮಾಯನ ತಗೊಳಗತ್ತಿ ಯಾವ್ದು ಉಸಿತವೆ ಮಾಯಿ ಸೇಲಿ ಫನೆ ಖುಷಿ ಅದುಗ ಮಾನ ಮಯಾಮ್ದನ ಲಾಗ ಮಾವನ ಇಂಪಾರ್ಟೆಂಟ್ ಪೀರ್ಗ ಮಾವನ ಗಂಗ ನಿಂಗಿದ್ದು ವ್ಯಾಲ್ಯೂ ಖಂಗಬಹುದು ಅದು ಮ್ಯಾಮ್ಸು ಯಂಬಿರಬೇಕು ಅದು ಯಂಬಿರಗ ಹಾಬಿರೋ ಮ್ಯಾಮ್ thì thằng câu ra này Wangang bangam dia ada. Nang abu khai de wangang ba phang dare wangang bangam dare noi ta ngang ngang lo kari ngang ning de ngang lo nang ki ba nang ki ate kani to ni ke ngang lo itu nih ini parcelnya berapa nih nang ada berapa kayak begitu aja aku ada lo na sia to na kari kino ma bujit la le na abu khai de kari kai de Lale mà tụi nó đây, mấy đầu đây xuôi đây. anh là semua sama video thay hati lale khole hai na video ma sema ni kurang main luar lo de anh là semua sama video thay kuki malam thay atau ni lale tum hai bhajana video tau daga aku lan sam na balai de te còn mấy lò thì nhà hàng nào chứ mình có cái ngày đi lên từ cái này nó lại là mình cho không biết đâu nó quay lo là cái nào là cái nào là mà xì là tôi đang nữa tôi đang nữa Lao lên này chứ mà chứ. la lên hay la lên Nang la lên nó qua đây làm sao tụi nó lại nó không nghe không được. được không Lo đấy. Tụi nó la lên mà tụi nó
ꯑꯇꯩ ꯃꯇꯨꯡꯅ ꯁꯨꯝꯕ ꯚꯤꯗꯤꯑꯣ ꯇꯧꯖꯔꯣꯏꯀꯣ ꯀꯨꯀꯤꯒꯤꯒ ꯃꯤꯇꯩꯒꯤꯒ ꯁꯦꯝꯃꯣ ꯅꯪ ꯃꯇꯨꯡ ꯃꯅꯥꯎ ꯑꯇꯩ ꯑꯩꯁꯦ ꯍꯧꯖꯤꯛ ꯂꯥꯟ ꯐꯖꯅ ꯁꯣꯛꯅꯔꯤꯃꯤ ꯅꯁꯥꯅꯁꯨ ꯈꯪꯉꯤꯃꯤ ꯑꯗꯨ ꯈꯪꯉꯨꯅ ꯌꯥꯔꯦꯅ ꯍꯧꯖꯤꯛ ꯍꯣꯏ ꯇꯧꯗꯨꯅ ꯐꯖꯅ ꯄꯨꯔꯥ ꯂꯥꯏꯟ ꯍꯥꯏꯔꯨ ꯄꯨꯔꯥ ꯐꯖꯅ ꯍꯥꯏꯌꯨ ꯑꯩ ꯍꯥꯏꯔꯣ ꯀꯃꯥꯏꯅ ꯅꯪꯒꯤ ꯍꯥꯏꯕꯣ ꯅꯪꯒꯤ ꯀꯔꯤꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯣꯔꯤꯕꯅꯦ ꯅꯪꯉꯣꯟꯗ ꯀꯃꯥꯏꯅ ꯍꯥꯏꯒꯦ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯁꯨꯃꯥꯏꯅ ꯅꯪꯉꯣꯟꯗ ꯑꯩꯈꯣꯏꯅ ꯂꯥꯛꯑꯒ ꯇꯥꯕ꯭ꯔꯣ ꯍꯧꯖꯤꯛ ꯀꯔꯤꯒꯤ ꯈꯣꯏꯔꯝꯕ ꯁꯨꯃꯥꯏꯅ ꯂꯥꯛꯑꯒꯅꯤ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯇꯥꯛꯇꯣꯔꯤꯕ ꯐꯖꯅ ꯍꯥꯏꯕ ꯍꯥꯏꯁꯤꯗꯤ ꯑꯗꯨ ꯍꯥꯏꯔꯣ ꯑꯗꯨ ꯅꯪ ꯍꯥꯏꯌꯨ ꯅꯪ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯃꯇꯝꯗꯗꯤ ꯑꯁꯤ ꯐꯖꯕ ꯁꯤ ꯐꯖꯗꯕ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯈꯪꯗꯦ ꯀꯅꯥꯝ ꯈꯪꯗꯦ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛ ꯍꯥꯏ ꯃꯇꯝꯗꯁꯨ ꯖꯦꯕꯥꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕꯗ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯎ ꯍꯌꯦꯡꯗꯩꯗꯤ ꯄꯟꯅ ꯉꯥꯡꯉꯣꯏ ꯀꯨꯀꯤ ꯍꯥꯏꯅ ꯑꯩ ꯂꯥꯜꯂꯦ ꯀꯨꯀꯤ ꯄꯟꯅ ꯉꯥꯡꯉꯨꯕꯗꯣ ꯌꯥꯕ ꯀꯨꯀꯤꯒ ꯑꯩꯈꯣꯏ ꯃꯤꯇꯩꯒ ꯃꯔꯛꯇ ꯀꯔꯤ ꯇꯧꯅꯩ ꯂꯩꯅꯤ ꯍꯥꯏꯗꯤ ꯅꯪ ꯅꯁꯥꯅ ꯈꯪꯕ꯭ꯔꯥ ꯀꯨꯀꯤꯒ ꯃꯤꯇꯩꯒ ꯂꯥꯟ ꯇꯧꯋꯦꯗꯤ ꯈꯪꯉꯤ ꯑꯗꯣ ꯑꯩ ꯀꯨꯀꯤ ꯄꯨꯔꯥꯃꯗꯤ ꯄꯟꯅ ꯉꯥꯡꯕꯗꯤ ꯑꯩꯒꯤ ꯏꯅꯥꯛꯀꯤ ꯀꯨꯀꯤꯁꯤꯒꯤ ꯃꯔꯛꯇꯅꯦ ꯑꯩ ꯆꯠꯀꯅꯤ ꯃꯅꯥꯛꯀꯤ ꯀꯨꯀꯤ ꯇ꯭ꯔꯤꯄꯨꯔꯥ ꯀꯨꯀꯤ ꯑꯣꯏꯒꯦꯔꯥ ꯃꯅꯤꯄꯨꯔ ꯀꯨꯀꯤ ꯑꯣꯏꯒꯦꯔꯥ ꯀꯨꯀꯤꯗꯤ ꯀꯨꯀꯤ ꯃꯃꯤꯡꯗꯤ ꯑꯃꯠꯇꯅꯤ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯀꯨꯀꯤ ꯄꯜꯂꯨꯕꯩ ꯂꯥꯜꯂꯦ ꯁꯣꯁꯤꯌꯦꯜ ꯃꯤडियाꯗ ꯊꯥꯔꯤꯗꯣ ꯀꯔꯤ ꯃꯔꯝꯒꯤ ꯀꯨꯀꯤ ꯄꯟꯅꯗꯣꯏꯅꯣ ꯑꯩꯗꯤ ꯏꯃꯥꯟꯅꯕꯒꯤ ꯃꯅꯥꯛꯇ ꯍꯔꯥꯎꯅ ꯆꯠꯄꯩꯅꯅꯦ ꯍꯔꯥꯎꯅ ꯊꯥꯔꯤꯅꯤ ꯑꯗꯣ ꯅꯪ ꯄꯥꯔꯁꯣꯅꯦꯜ ꯋꯥꯔꯤꯅꯤ ꯀꯩꯒꯤ ꯁꯣꯁꯤꯌꯦꯜ ꯈꯪꯉꯦ ꯃꯤडियाꯗ ꯑꯗꯨ ꯊꯥꯗꯣꯏꯅꯣ ꯈꯪꯗ꯭ꯔꯣ ꯅꯪ ꯊꯥꯔꯨꯕꯩ ꯂꯥꯜꯂꯦ ꯃꯇꯨꯡ ꯃꯅꯥꯎ ꯊꯥꯔꯣꯏ ꯃꯇꯨꯡ ꯃꯅꯥꯎ ꯑꯗꯨꯃꯥꯏꯅ ꯑꯩ ꯑꯇꯩ ꯇꯧꯖꯔꯔꯣꯏ ꯍꯥꯏꯅ ꯈꯣꯏꯔꯝꯃꯨ ꯈꯣꯔꯝꯃꯣ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯌꯨ ꯃꯌꯥꯝꯗ ꯍꯥꯏꯌꯨ ꯑꯁꯤ ꯇꯧꯔꯤꯁꯤꯗꯤ ꯀꯔꯤ ꯃꯌꯥꯝꯗ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯗꯣꯏꯕ ꯂꯥꯜꯂꯦ ꯃꯌꯥꯝꯅ ꯈꯣꯔꯝꯖꯔꯦ ꯍꯣꯏ ꯃꯌꯥꯝꯗ ꯂꯥꯜꯂꯦ ꯍꯥꯏꯔꯦ ꯃꯤꯇꯩ ꯃꯈꯥ ꯊꯥꯖꯕꯒꯤ ꯂꯥꯜꯂꯦ ꯁꯤꯅꯤꯉ ꯃꯥꯅ ꯂꯩꯔꯤꯕ ꯃꯑꯣꯡ ꯃꯥꯅ ꯄꯣꯡꯉꯤꯕ ꯈꯨꯄꯣꯡ ꯑꯗꯨꯒ ꯇꯧꯔꯤꯕ ꯑꯦꯛꯇꯤꯡ ꯁꯦꯠꯂꯤꯕ ꯐꯅꯦꯛ ꯈꯨꯁꯦꯠ ꯑꯩ ꯇꯁꯦꯡꯅ ꯎꯕꯗ ꯏ ꯌꯥꯝ ꯀꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯁꯤꯁꯇꯔ ꯅꯪꯅ ꯁꯤ ꯋꯥꯔꯛꯄꯁꯦ ꯁꯤ ꯂꯥꯜꯂꯦ ꯍꯥꯏꯔꯒ ꯐꯈ꯭ꯔꯒꯗꯤ ꯐꯔꯦꯕꯀꯣ ꯐꯔꯒꯅ ꯅꯪ ꯑꯐꯕ ꯚꯤꯗꯤꯑꯣ ꯉꯥꯛꯇ ꯍꯥꯞꯄꯤꯔꯛꯑꯣ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯂꯣꯏ ꯁꯤꯌꯔ ꯇꯧꯕꯤꯔꯛꯀꯅꯤ ꯁꯤꯁꯇꯔ ꯑꯗꯨꯒ ꯃꯩꯇꯩ ꯅꯠꯇ꯭ꯔꯦ ꯅꯪ ꯑꯇꯣꯞꯄ ꯃꯤ ꯑꯃꯅꯤ ꯍꯥꯏꯔꯒ ꯑꯇꯣꯞꯄ ꯖꯥꯇꯤ ꯀꯨꯀꯤꯅꯦ ꯍꯥꯏꯗ꯭ꯔꯒꯁꯨ ꯐꯔꯦ ꯃꯤꯡ ꯍꯣꯡꯗꯣꯛꯎ ꯑꯗꯨꯕꯨ ꯅꯪ ꯇꯧꯅꯤꯡꯕꯗꯣ ꯀꯔꯤꯝꯇ ꯀꯥꯏꯗꯦ ꯑꯩꯈꯣꯏ ꯌꯦꯅꯤꯡꯉꯥꯏ ꯀꯔꯤꯝꯇ ꯂꯩꯇꯦ ꯑꯗꯣ ꯃꯩꯇꯩ ꯑꯃ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯂꯩꯕꯅꯤꯅꯀꯣ ꯑꯩꯈꯣꯏꯒꯤ ꯕꯣꯔꯥ ꯑꯃ ꯑꯥꯂꯨ ꯄꯨꯝꯕꯗ ꯑꯄꯨꯝꯕ ꯌꯥꯎꯔꯗꯤ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯀꯅꯤꯗ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯅ ꯃꯗꯨꯃꯗꯤ ꯌꯥꯅꯤꯡꯗꯦ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯑꯗꯨꯃꯥꯏꯅ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯈꯪꯕꯤꯕ ꯂꯝꯂꯥꯞ ꯇꯥꯒꯦꯔꯥ ꯑꯗꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯑꯒ ꯑꯁꯤ ꯃꯇꯥꯡꯁꯤ ꯑꯗꯨꯅ ꯃꯥꯅ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯕ ꯀꯨꯀꯤꯒ ꯐꯔꯝꯃꯒꯁꯨ ꯃꯥꯗꯨ ꯐꯕꯗꯣ ꯎꯠꯄ ꯌꯥꯗꯦ ꯏꯃꯥꯈꯩꯅ ꯍꯥꯏꯕꯗꯣ ꯏꯆꯦ ꯏꯃꯥ ꯏꯕꯦꯜꯈꯩꯅ ꯍꯥꯏꯕꯗꯣ ꯀꯨꯀꯤꯗꯤ ꯀꯨꯀꯤꯅꯤ ꯃꯅꯤꯄꯨꯔ ꯂꯩꯒꯦꯔꯥ ꯑꯃꯗ ꯂꯩꯒꯦꯔꯥꯀꯣ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯕꯗꯣ ꯌꯥꯝ ꯇꯥꯕꯗ ꯅꯨꯡꯉꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯂꯤꯡꯖꯦꯜ ꯌꯥꯝ ꯃꯥꯟꯅꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯉꯁꯤ ꯃꯤꯅ ꯎꯁꯤꯠꯇ꯭ꯔꯤꯅꯤꯀꯣ ꯁꯤꯃꯗꯤ ꯃꯌꯥꯝ ꯌꯥꯕꯤꯔꯣ ꯌꯥꯔꯦ ꯑꯩꯅ ꯍꯥꯏꯁꯦ ꯁꯤꯃꯗꯤ ꯑꯩ ꯏꯁꯥꯅ ꯃꯩꯇꯩ ꯑꯃ ꯑꯣꯏꯔꯕ ꯈꯪꯉꯕꯅꯦ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤꯗꯀꯣ ꯑꯩꯈꯣꯏꯅ ꯏꯁꯥꯕꯨ ꯅꯨꯡꯁꯤꯔꯨꯕꯩꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯖꯥꯇꯤꯁꯦ ꯃꯁꯤꯃꯨꯛ ꯑꯩꯈꯣꯏ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕ ꯖꯥꯇꯤ ꯂꯩꯇ꯭ꯔꯕꯅꯤ ꯁꯤꯃꯗꯤ ꯊꯥꯖꯕꯤꯔꯣ ꯃꯌꯥꯝ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯏꯔꯥꯡ ꯊꯣꯛꯏꯁꯦ ꯈꯔ ꯑꯃꯅ ꯈꯜꯂꯤꯁꯦ ꯑꯁ ꯃꯅꯤꯄꯨꯔꯗ ꯊꯣꯛꯆꯕꯅꯤ ꯃꯩꯇꯩ ꯁꯤꯖꯕꯅꯤ ꯈꯔ ꯑꯃꯅ ꯈꯜꯂꯤꯁꯦ ꯑꯁ ꯖꯤꯔꯤꯗ ꯊꯣꯛꯆꯕꯅꯤ ꯁꯤꯖꯕꯅꯤ ꯁꯤꯜꯆꯔ ꯊꯣꯛꯄꯅꯤ ꯍꯣꯖꯥꯏ ꯊꯣꯛꯄꯅꯤ ꯃꯐꯝ ꯃꯐꯝ ꯑꯗꯨꯝ ꯂꯥꯛꯑꯦ ꯈꯜꯂꯣꯕꯀꯣ ꯑꯁ ꯑꯗꯨ ꯂꯩꯀꯥꯏ ꯊꯣꯛꯄꯅꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯊꯣꯛꯄ ꯅꯠꯇꯦ ꯍꯥꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯈꯔ ꯂꯩꯒꯅ ꯑꯩꯈꯣꯏ ꯄꯔꯦꯡꯗ ꯑꯁ ꯑꯩꯈꯣꯏ ꯄꯔꯦꯡꯒꯤ ꯑꯂꯣꯏꯕꯗꯣ ꯑꯩꯈꯣꯏ ꯌꯨꯝꯗꯩ ꯊꯣꯛꯇꯦ ꯏꯂꯣꯏ ꯂꯣꯏꯕꯗ ꯃꯥꯏ ꯌꯨꯝꯗ ꯇꯥꯔꯛꯄ ꯀꯥꯟꯗꯣ ꯌꯨꯝꯊꯪꯅꯕ ꯇꯥꯔꯦꯅ ꯂꯥꯏꯊꯣꯛꯑꯒ ꯃꯥꯏ ꯌꯨꯝ ꯇꯥꯔꯛ ꯑꯩꯒꯤ ꯏꯃꯥ ꯏꯕꯦꯜ ꯏꯆꯦ ꯏꯆꯟ ꯁꯣꯛꯏ ꯍꯥꯏ ꯀꯥꯟꯗ ꯃꯥꯁꯨ ꯆꯣꯡꯊꯣꯛꯑꯒ ꯑꯗꯨꯒꯗꯤ ꯃꯨꯛꯅꯒꯦ ꯍꯥꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯒꯗꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡꯗꯣ ꯄꯥꯝꯗꯣꯏꯅꯦꯕ ꯍꯥꯟꯅꯗꯤ ꯃꯌꯥꯝꯁꯦ ꯄꯨꯟꯒꯗꯕꯅꯤ ꯈꯪꯉꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯤ ꯏꯁꯥ ꯖꯥꯇꯤꯁꯦ ꯅꯨꯡꯁꯤꯔꯛꯇꯣꯏꯅꯦꯕ ꯑꯗꯨꯅ ꯃꯗꯨ ꯄꯣꯠꯇꯣ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏꯁꯦ ꯂꯤꯡꯖꯦꯜ ꯃꯥꯟꯅꯁꯤ ꯍꯥꯏꯕꯁꯦ ꯉꯁꯤ ꯐꯥꯎꯗ ꯃꯥꯟꯅꯕ ꯉꯝꯗ꯭ꯔꯤ ꯑꯆꯧ ꯑꯆꯧ ꯐꯝ ꯄꯥꯏꯕꯤꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ 10 ꯈꯛꯇ ꯄꯥꯏꯕ ꯃꯣꯏꯒꯤ ꯂꯤꯡꯖꯦꯜꯒ ꯑꯩꯈꯣꯏꯅ 10 ꯄꯥꯏꯔ ꯀꯌꯥ ꯄꯥꯏꯅ ꯑꯗꯨ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯂꯩꯕꯤꯔꯤꯕ CMꯁꯨ ꯃꯩꯇꯩ ꯑꯣꯏꯔꯒ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯅ ꯂꯤꯡꯖꯦꯜꯁꯦ ꯌꯥꯝ ꯊꯤꯅ ꯃꯥꯟꯅꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯌꯥꯝ ꯋꯥꯈꯤꯅꯤ ꯑꯗꯨꯒ ꯂꯥꯏꯕꯛ ꯌꯥꯝ ꯊꯤꯕꯤꯔꯕꯅꯤ ꯍꯧꯖꯤꯛꯀꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯥ ꯏꯕꯦꯜ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯥꯁꯤꯡꯗꯣ ꯃꯩꯇꯩ ꯑꯃ ꯄꯣꯛꯎꯕꯒꯤ ꯉꯁꯤ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯇꯞꯊꯤꯅ ꯍꯥꯠꯄꯤꯈꯤꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯇꯞꯊꯤꯅ ꯍꯥꯠꯄ ꯍꯥꯏꯁꯦ ꯃꯅꯨꯡ ꯍꯨꯠꯅ ꯍꯥꯏꯔꯕꯅꯤꯀꯣ ꯃꯌꯥꯝꯅ ꯈꯪꯕꯤꯗꯕ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯃꯣꯏꯗ ꯏꯁꯤꯡꯗ ꯂꯪꯊꯔꯤꯗꯣ ꯂꯦꯝꯅ ꯂꯪꯊꯔꯛꯄ ꯅꯠꯇꯦ ꯃꯌꯥꯝ ꯇꯣꯔꯆꯔ ꯇꯧꯕ ꯌꯥꯕ ꯇꯧꯔꯒ ꯔꯦꯞ ꯅꯨꯡ ꯇꯧꯔꯒ ꯌꯥꯝ ꯊꯤꯅ ꯍꯥꯠꯂꯒꯅꯤ ꯃꯣꯏꯗ ꯂꯪꯊꯣꯔꯛꯏꯁꯦ ꯁꯤꯒꯤ ꯄꯥꯎꯁꯦ ꯑꯩꯈꯣꯏ ꯃꯅꯨꯡ ꯍꯨꯠꯅ ꯐꯪꯕꯒꯤ ꯍꯥꯏꯔꯛꯏꯅꯤꯀꯣ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯅ ꯀꯔꯤꯝ ꯇꯧꯕ ꯉꯝꯍꯧꯗꯕꯁꯦ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯌꯨꯝꯅꯤꯕꯀꯣ ꯍꯥꯏꯗꯤ ꯃꯩꯇꯩ ꯃꯌꯥꯝꯒꯤ ꯌꯨꯝꯅꯦꯕ ꯃꯅꯤꯄꯨꯔꯁꯦ ꯑꯗꯨꯗ ꯖꯤꯔꯤꯗ ꯂꯩꯔꯁꯨ ꯃꯅꯤꯄꯨꯔ ꯑꯟꯗꯔꯗ ꯂꯩꯕꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯃꯌꯥꯝ ꯁꯔꯀꯥꯔꯅ ꯀꯟꯕꯤꯕ ꯉꯝꯍꯧꯗꯕ ꯍꯥꯏꯁꯦ ꯌꯨꯝꯗ ꯂꯩꯔꯦꯅ ꯁꯤꯁꯦ ꯄꯨꯛꯅꯤꯡ ꯀꯃꯥꯏꯅ ꯂꯨꯝꯗꯣꯏꯅꯣ ꯁꯤꯅꯤ
ꯑꯗꯨꯅ ꯈꯪꯗꯦ ꯃꯌꯥꯝ ꯍꯥꯏꯐꯝ ꯊꯣꯛꯄꯗꯤ ꯑꯗꯨꯝ ꯍꯥꯏꯒꯅꯤ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛꯁꯨ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗ꯭ꯔꯤ ꯃꯥꯟꯅꯅꯕ ꯍꯣꯠꯅꯁꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯄꯨꯔꯛꯇ꯭ꯔꯒꯗꯤ ꯃꯤꯅ ꯁꯨꯝ ꯎꯁꯤꯜꯂꯣꯏ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯣꯛꯈꯤ ꯅꯠꯇꯦꯁꯨ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯂꯥꯞꯄ ꯂꯩꯕ ꯃꯩꯇꯩ ꯍꯥꯏꯕꯗꯤ ꯌꯨꯝ 30 ꯈꯛ ꯇꯥꯕꯗ ꯐꯥꯎꯕꯗ ꯇꯪꯈꯥꯏ ꯇꯧꯊꯣꯛꯑꯒ 35 ꯁꯣꯟꯒꯤ 35 ꯁꯣꯟ ꯇꯧꯔꯒ ꯁꯣꯟꯅ ꯆꯪꯕ ꯌꯥꯗꯦ ꯁꯨꯝꯕ ꯆꯪꯉꯦ ꯑꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯑꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯍꯥꯏꯗꯤ ꯂꯥꯞꯅ ꯂꯩꯔꯁꯨ ꯄꯤꯛꯅ ꯂꯩꯔꯁꯨ ꯑꯩꯈꯣꯏꯁꯦ ꯄꯨꯟꯕ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯤ ꯉꯁꯤꯐꯥꯎꯀꯣ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯃꯌꯥꯝ ꯑꯄꯨꯟꯕ ꯁꯛꯇꯝ ꯄꯨꯔꯛꯇ꯭ꯔꯤ ꯐꯥꯎꯗ ꯑꯩꯈꯣꯏ ꯁꯨꯡꯉꯝ ꯃꯤꯅꯁꯨ ꯎꯁꯤꯜꯂꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯃꯤꯟꯅꯁꯤ ꯃꯁꯤꯃꯇꯪ ꯍꯥꯏꯔꯒ ꯑꯩ ꯉꯁꯥꯏꯒꯤ ꯑꯅꯤꯇꯥ ꯁꯤꯡꯗꯥꯒꯤ ꯚꯤꯗꯤꯑꯣ ꯐꯪꯕꯗꯣ ꯃꯥꯅ ꯁꯤ ꯃꯇꯥꯡꯁꯤꯗ ꯀꯨꯀꯤꯒꯤ ꯄꯥꯔꯇꯤꯗ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ ꯑꯁꯤꯗ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯋꯥꯔꯝꯗ꯭ꯔꯒꯗꯤ ꯍꯦꯟꯅ ꯑꯩꯈꯣꯏꯗꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯋꯥꯔꯛꯄꯤꯕꯩꯗꯧꯅ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯂꯩꯕꯤꯔꯤꯕ ꯏꯃꯥ ꯏꯕꯦꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯕꯨ ꯑꯦꯝꯄꯊꯤ ꯅꯥꯎꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯁꯤ ꯑꯗꯨꯒ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕ ꯇꯥꯔꯦ